I know. Hello guys, welcome back to my new video nami korokano na haibane ba. Thapok tawge ngasi. Hello guys, welcome back to my new video. Jay myam puna video nami abasu yadrabna. Oh, paung ai sanari e korokano. Myam ngasi video je sumdau bani hai tare ne. Phagi to bani myam thamage se thamage. Ai khange noi lai yeng ni ngoi se. Khange ba. Thamage ko. Myam sound ko ngak phagi to sai to ni ko hoi da sound ngoi so da phagi to ni. Ada hera. Myam kaino ne. Ngasi video si myam ko haji tonga le ko. Ai nahan ge manadre ba. Ai manadre matam da ai funny oidre, funny su oidre aduga di sum nongai ta bai natre. Ado sum khena bai tare ne video se tongan bai tare. Ado video se myam dum ura dum thumbnail ke ka title dum uga dum myam na caption uga dum khangbi ramane ba ko do myam video se kwai do video se oidre myam da khoi si idea khoi se myam idea angang oi nge ko angang oi na idea like tam chang ro ko ne ba. Ado chang ro ko dum si ka khoi pun si ga idea pi ngai da ko idea pi ngai da idea class 1 2 3 4 ka ba se class amta idea lantho ka ra ko yaw ba na te ba idea angang oi nursery de horaga ko nursery de ro ki 1 ki 2 class 1 2 tora chaw pa da ne ba. Ado sigi matam sida hai tare ne sigi matam siga ai oi mai magi ko ai mai magi haina ba ko mai magi haina ba di lamhen lamhen gi ba dai di kaino ai akoina oja daga usittaba oja da myam leina ko angang myam leina lamhen ba oja daga usittaba da adu mo myam leire aduga khara chagan ba thakan ba ko khara chagan ba thakan ba angang ju oi ba akoi gi manaba sin jam thengna gare myam gi punchi da sun thengna ngani ko ai angang oi da like tam ngi de ko no class ai sum 1 2 3 4 smaina ka pa da ko ado thengna ko nam ji da sidai da ai adi do du ga like hai bu like la chu hai bu like la chi da thawai yaw bo myam ma yaw ko ado su angang da su do like la chu hai ba angang myam lai bo like thawai yaw je ba ko khang ngani myam ju ko ado duga gi kaino mai haija bani ba siti ko drawing yek pa phuna ba sini ba myam wari bu ko ado myam ai je ngasi je ai kaino ma ai uru bai tare kaino ma ningsang ga kaino ma thi ru bai tare aina ningsang ga bu ko aina ningsang ba ai je ningsang ga ai tumina leiba ngamdre ba ai phadana ai thi re ke khale ba project kaino hai matam se de ko myam ai drawing je myam ai dum angang wei dagi hauna ai dum art jik pa ka drawing yam pame ba pame di sum ai phajana su dum myam ba dum ado phaja da ba du di myam dum walaga dum khangani ko ado myam ai dum myam da yeng halakke ba ko myam actually di ai je ko ngasi je ai di si video je nammai wakal leram de ba ko si video je nammai wakal leram de ai di ai je ngasi khandi khalam mane ba script ko iraga hadi funny skit tawgen khalam mane ba ko manipuri funny skit je tawgen khalam mane ado ngasi je khangau na kadai digi wakhal lakpono adudi khangdre aina tum hogala ko jiga ko ai tum hogala ko ai hanai pot se anai angang oi gi pot sai ka je ai manghan de ba di loina sum thamme ba lari ke ka je loi lei ba ko do yek po khot ba drawing ga je pa thamme ba ai je shagai de ba ko po ji ga je shagai de na pa na ko thupjala cover ga chala thamme ba ko ai di mol hap pa ta thamme ado tam ba je ai ni jang pa ai ta ne ai aina sum yek ki ba ko do di aina aina yek pa ise sum chum na gi apple mango dum yek pa adu isu dusnatana ai adu to sunatana yek pa je paman gi na ko aina pamna sana ba game mobile legend ko angang wani sana me bayam na ko sana ba je mobile legend se asigi mobile legend gi sigi se game je aside yaw ba hero ko hero ai myam ai sum khangbi ma jarang mani khangdo jarang mani ko ina haije ko ID ma'am sum game ni ko sum mani social media ayam baloi mak paineram ni na mi puno paineram ni mi ayam baloi mak social media paineram sidi khangnar ba ngak tane ba ko ID mobile legends ko ma'am asida yaw hero ne ba ko hero ai je nupi na te ko asi ju nupa asi ju ma'am khangna ma'am khangoi ko ID asi game ji da ju nupa nupi hero heroine ma'am lei ba do lei ba sida aina ye jina nupa ne ba ko nupa je maming je kaina tom hero se maming je ma'am hayabusa ne ba ko hayabusa je ma'am khangbi ma ma'am subscriber ma'am khangbi ma jarang mone hayabusa je ko hero ne do ma'am ai ye ba ko memory ko ina ba do kitang ID paper se clear budi oi dire ba ko ai kitang puisal la ni na rough oi ba ta ne paper se
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯎꯗꯤ ꯎꯅꯤꯀꯣ ꯈꯔꯗꯤ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯊꯪꯗꯣ ꯗ꯭ꯔꯣꯌꯤꯡꯁꯨ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯊꯪ ꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯅꯤꯁꯨ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯗ꯭ꯔꯣꯌꯤꯡ ꯂꯣꯝꯗ ꯆꯠꯂꯁꯤ ꯗ꯭ꯔꯣꯌꯤꯡ ꯃꯌꯥꯝ ꯗ꯭ꯔꯣꯌꯤꯡꯒꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯣꯏꯔꯦ ꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯐꯥꯒꯤꯁꯦ ꯈꯔ ꯇꯧꯒꯜꯂꯤꯀꯣ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃꯗ ꯆꯠꯂꯁꯤꯀꯣ ꯐꯖꯅ ꯆꯠꯂꯁꯤ ꯚꯤꯗꯤꯑꯣ ꯔꯣꯝꯗ ꯐꯖꯅ ꯆꯠꯂꯁꯤ ꯚꯤꯗꯤꯑꯣ ꯔꯣꯝꯗ Sinay man ba? ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯒꯤꯗꯨꯗꯤ ꯑꯩ ꯂꯥꯁꯇ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯁꯨꯝ ꯗ꯭ꯔꯣꯌꯤꯡ ꯃꯆꯥ ꯃꯁꯨ ꯀꯩꯀꯥꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦꯕ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯒꯤꯗ ꯁꯨꯝ ꯃꯌꯥꯝ ꯑꯩꯅ ꯌꯦꯡꯍꯜꯂꯛꯇꯣꯏ ꯗ꯭ꯔꯣꯌꯤꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯐꯖꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯩꯀꯩ ꯇꯧꯔꯛꯄ ꯀꯩꯀꯩ ꯄꯥꯝꯖꯔꯛꯄ ꯗ꯭ꯔꯣꯌꯤꯡ ꯄꯥꯝꯃꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯧꯕ ꯄꯥꯝꯃꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯝꯍꯦꯜꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯗ ꯎꯁꯤꯠꯇꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯇꯧꯔꯝꯃꯣ ꯃꯥꯒꯤꯀꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯌꯦꯡꯉꯁꯤ ꯗ꯭ꯔꯣꯌꯤꯡꯗꯩ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯗ꯭ꯔꯣꯌꯤꯡꯒꯤ ꯐꯖꯅ ꯀꯣꯕꯔꯒꯁꯦ ꯐꯖꯅ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ ꯀꯣꯕꯔꯒ ꯐꯖꯅ ꯇꯧꯔ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦꯕꯀꯣ ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯐꯖꯅ ꯊꯥ ꯂꯩ ꯑꯗꯣ ꯑꯩ ꯃꯤꯡꯒꯗ ꯑꯩꯅ ꯇꯧꯔꯝꯕꯁꯦ ꯀ꯭ꯂꯥꯁ ꯀꯩꯅꯣꯒꯤꯅꯦ ꯀ꯭ꯂꯥꯁ 6 ꯀꯥꯟꯒꯤꯅꯤꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯕꯗꯨꯅꯦ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅꯦ ꯄ꯭ꯔꯅꯥꯕꯟꯗ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯝꯃꯝꯕ ꯁ꯭ꯀꯨꯜꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯁꯤꯅ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯎꯄꯥꯝꯕꯤ ꯑꯣꯏꯗꯣꯏꯔꯥ ꯈꯥꯏꯕꯣꯛꯒꯤ ꯀꯩꯅꯣ ꯃꯅꯥ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯁꯦꯀꯣ ꯈꯥꯏꯕꯣꯛꯒꯤ ꯊꯥꯗꯣꯛꯑꯝꯕ ꯃꯥꯜꯂꯦ ꯈꯔ ꯌꯦꯛꯈꯠꯂ ꯁꯤꯗꯤ ꯇꯤꯛꯀ ꯄꯤ ꯑꯣꯖꯥꯅꯔ ꯑꯩꯅꯔ ꯈꯪꯗ꯭ꯔꯦ ꯇꯤꯛ ꯄꯤꯁꯜꯂꯤꯁꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯀꯩ ꯍꯥꯏꯒꯦ ꯈꯣꯏꯅꯦꯕꯀꯣ ꯁꯤꯅ ꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯤꯅ ꯎꯄꯥꯝꯕꯤ ꯂꯩꯔꯦꯀꯣ ꯎꯄꯥꯝꯕꯤ ꯂꯩꯔꯦ ꯎꯄꯥꯝꯕꯤ ꯃꯅꯥ ꯈꯥꯏꯕꯣꯛ ꯌꯥꯎꯗꯕ ꯎꯄꯥꯝꯕꯤꯅꯤ ꯁꯤꯅꯀꯣ ꯑꯗꯩꯗꯤ ꯁꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯃꯊꯪꯗ ꯂꯩꯔꯤꯁꯦ ꯁꯤꯅ ꯍꯧꯗꯣꯡꯅꯤ ꯁꯤꯅ ꯀꯩꯅꯣꯅꯤ ꯐꯖꯔꯦ ꯁꯤꯗꯤ ꯍꯧꯗꯣꯡꯁꯦ ꯃꯤꯠ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯤ ꯁꯤꯕꯣ ꯍꯧꯗꯣꯡꯁꯦ ꯃꯤꯠ ꯈꯔ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯒꯥꯏꯁ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯌꯦꯡꯁꯤꯀꯣ ꯑꯗꯨꯝ ꯃꯦꯃꯣꯔꯤꯁꯅꯤꯀꯣ ꯀꯩꯅꯣ ꯌꯦꯡꯉꯁꯤꯀꯣ ꯃꯊꯪꯗ ꯀꯩꯅꯣ ꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯉꯦ ꯄꯨꯔꯥ ꯍꯥꯡꯂꯇꯤꯌꯥꯗ ꯇꯥꯔꯦ ꯁꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯇꯦꯁ ꯃꯥꯜꯂꯤꯀꯣ ꯌꯨꯅꯤꯠ ꯇꯦꯁ ꯍꯥꯏꯀꯣ ꯐꯥꯔꯁ ꯌꯨꯅꯤꯠ ꯇꯦꯁ ꯃꯥꯜꯂꯦ 25 ꯃꯥꯔꯛꯁ ꯀꯥꯏꯔ ꯂꯩꯔꯤꯁꯦ ꯃꯦꯃꯣꯔꯤꯁꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯄꯨꯝꯅꯃꯛ ꯁꯤ ꯃꯦꯃꯣꯔꯤꯁ ꯉꯥꯛꯇꯅꯤꯀோ 25ꯇ ꯀꯌꯥꯅꯣ ꯐꯪꯉꯤꯁꯤꯗ 25ꯇ 23 ꯐꯪꯉꯦꯀோ ꯂꯣꯏꯅꯃꯛ ꯃꯦꯃꯣꯔꯤꯁ ꯉꯥꯛꯇꯅꯦꯕꯀோ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯄꯅꯦꯕ ꯁꯤꯅ ꯁ꯭ꯋꯥꯟ ꯂꯩꯔꯦꯀꯣ ꯁ꯭ꯋꯥꯟ ꯃꯌꯥꯝ ꯎꯔꯝꯃꯅꯤꯀꯣ ꯃꯌꯥꯝ ꯎꯏꯀꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯀꯌꯥꯅꯣ ꯐꯪꯉꯤꯕ 7ꯒ ꯐꯪꯉꯤ ꯃꯥꯔꯛꯀꯁꯦ ꯔꯦꯠ ꯄꯦꯟꯅꯀꯣ 7 ꯐꯪꯉꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯑꯩꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤꯗꯣ ꯑꯍꯥꯟꯕ ꯈꯔ ꯌꯦꯛꯄꯗꯣ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤꯗ ꯁꯤꯅ ꯈꯣꯏꯗ ꯂꯩꯔꯦ ꯕꯝꯕꯜ ꯕꯤꯒꯥꯏ ꯂꯩꯔꯦꯀꯣ ꯁꯤ ꯃꯃꯤꯡꯒ ꯊꯥꯔ ꯂꯩꯔꯦ 7 ꯃꯥꯔꯛ ꯂꯣꯏꯅꯃꯛ 7 ꯃꯥꯔꯛ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯅꯤꯁꯦ 9 ꯃꯥꯔꯛ 9ꯗ 7 ꯐꯪꯕ 9ꯗ 7 ꯐꯪꯉꯦ ꯐꯪꯉꯦꯀꯣ 9ꯗ 9 ꯐꯪꯉꯝꯗꯕ 7 ꯐꯥꯎꯗꯤ ꯇꯣꯡꯕ ꯉꯝꯃꯦ ꯐꯨꯜ ꯐꯪꯗꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯁꯤꯗꯐꯥꯎ ꯐꯨꯜ ꯄꯤꯕꯤꯗꯦꯕ ꯐꯖꯩꯔꯥ ꯐꯖꯗꯦꯔꯗꯤ ꯈꯪꯗꯦ ꯐꯨꯜ ꯄꯤꯕꯤꯗꯦꯕ ꯑꯗꯨꯒ ꯅꯪ ꯉꯁꯥꯏꯒꯤ ꯎꯄꯥꯝꯕꯤꯗꯨꯅꯦꯕꯀꯣ ꯇ꯭ꯔꯤꯗ ꯁꯤ ꯈꯪꯗꯦ ꯁꯤ ꯀꯂꯔꯗꯤ ꯊꯥꯔꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯐꯨꯜꯗꯤ ꯐꯪꯉꯦ ꯁꯤ ꯀꯂꯔ ꯃꯁꯥꯒꯤ ꯊꯥꯗꯕ꯭ꯔꯥ ꯀꯩꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯂꯔ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯑꯗꯨꯝ ꯄꯦꯟꯁꯤꯜꯅ ꯀꯂꯔ ꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯦꯟꯁꯤꯜꯅ ꯁ꯭ꯀꯦꯆ ꯇꯧꯕꯗꯨꯅꯦꯕ ꯁꯦ ꯇ꯭ꯔꯤ ꯂꯩꯔꯦꯀꯣ 9 ꯃꯥꯔꯛ ꯐꯪꯉꯦ ꯁꯤꯗꯤ ꯐꯨꯜ ꯐꯪꯉꯦ 25 ꯃꯥꯔꯛꯁꯅꯤꯀꯣ ꯁꯤꯗꯤ ꯐꯨꯜ ꯐꯪꯉꯦ ꯑꯗꯩꯗꯤ ꯑꯁꯤꯅ ꯀꯩꯅꯣ ꯑꯁꯤꯅ ꯚꯤꯂꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯅꯔꯤ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯡꯒꯪꯒꯤꯗꯣ ꯑꯗꯣ ꯌꯨꯝ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯗꯩ ꯁꯤꯒꯅ ꯆꯔꯨ ꯈꯨꯗꯤꯛ ꯍꯥꯏꯇꯥꯔꯦ ꯆꯔꯨ ꯈꯨꯗꯤꯛ ꯂꯩꯔꯦ ꯁꯤꯅ ꯍꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯄꯥꯝꯕꯤ ꯀꯩꯀꯥ ꯊꯥꯕ ꯈꯣꯠꯄ ꯏꯁꯤꯡ ꯌꯥꯎꯋꯦ ꯁꯤꯅ ꯍꯤ ꯑꯅꯤ ꯈꯛ ꯆꯦꯠꯀ ꯊꯝꯃꯤꯁꯤꯗꯤ ꯍꯤ ꯃꯆꯥ ꯃꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯤꯗꯤ ꯂꯩꯀꯣ ꯑꯁ ꯆꯩꯇꯦꯛ ꯑꯃꯅꯒ ꯌꯨꯡꯅ ꯇꯧꯋꯦ ꯁꯨꯝ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅꯒꯤꯁꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯦꯛꯁ ꯄꯦꯖ ꯌꯦꯡꯁꯤꯀꯣ ꯅꯦꯛꯁ ꯄꯦꯖꯇ ꯀꯩꯀꯩ ꯌꯥꯎꯕ ꯁꯤꯗ ꯂꯩꯔꯦ ꯍꯥꯎ ꯇꯨ ꯗ꯭ꯔꯣ ꯚꯤꯂꯦꯖ ꯁꯤꯅꯔꯤ ꯀ ꯏꯔꯛꯏꯗꯤ ꯍꯦꯟ ꯔꯥꯏꯇꯤꯡꯒꯤꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯍꯦꯟ ꯔꯥꯏꯇꯤꯡꯁꯤꯃꯗꯤ ꯍꯥꯎ ꯇꯨ ꯗ꯭ꯔꯣ ꯈꯔ ꯊꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯕꯨ ꯑꯣꯖꯥꯅ ꯐꯨꯕ ꯃꯇꯥꯡ ꯑꯣꯏꯔꯝꯅꯤ ꯁ꯭ꯋꯥꯏꯁꯦ ꯑꯩ ꯈꯟꯕꯗ ꯁꯤ ꯂꯩꯔꯦꯀꯣ ꯐꯖꯅ ꯀꯂꯔꯒ ꯊꯥꯑ ꯂꯣꯏꯔ ꯊꯝꯃꯦ ꯁꯤꯗꯤꯀꯣ
ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯤꯅꯤ ꯁꯤꯒ ꯃꯤꯅ ꯑꯃꯅ ꯍꯤ ꯍꯣꯜꯂꯦ ꯑꯗꯩꯗꯤ ꯁꯤꯅꯔꯤ ꯁꯤꯅ ꯏꯁꯤꯡ ꯂꯩꯔꯦ ꯍꯥꯏꯗꯤ ꯈꯨꯡꯒꯪꯅꯦꯕ ꯑꯗꯩ ꯁꯤꯅ ꯆꯔꯨꯕꯨꯗꯤ ꯂꯩꯔꯦ ꯀꯂꯔ ꯐꯖꯅꯒ ꯀꯂꯔꯒ ꯊꯥꯔ ꯊꯝꯕꯤꯔꯝꯃꯦꯀꯣ 10ꯗ ꯀꯌꯥꯅꯣ ꯐꯪꯉꯤꯕ 10ꯗ 8 ꯐꯪꯉꯦ ꯐꯨꯜ ꯑꯝꯇ ꯄꯤꯕꯤꯗꯦ ꯑꯣꯖꯥꯁꯤꯡꯁꯦ 10ꯗ 8 ꯐꯪꯉꯦ ꯑꯗꯩꯗꯤ ꯅꯦꯛꯁ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯉꯁꯥꯏ ꯔꯥꯁꯤ ꯂꯩꯕꯤꯗꯨꯅꯤꯅꯦ ꯍꯦꯜꯂꯣ ꯔꯥꯁꯤ ꯂꯩꯕꯤ Sinay man ba? 10ꯗ 3 ꯐꯪꯉꯦ ꯁꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯍꯧꯗꯣꯡꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯆꯨꯝꯅ ꯑꯩꯈꯣꯏ ꯀꯦꯠ ꯍꯥꯏꯔꯒ ꯀꯦꯠ ꯌꯦꯛꯄꯗꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯇꯧꯒꯦꯕ CAT ꯍꯥꯏꯅ ꯏꯕꯗꯣ CAT ꯍꯥꯏꯅ ꯏꯕꯗꯣ ꯗꯣꯏꯒꯤ ꯍꯧꯗꯣꯡ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨ ꯌꯦꯡꯉꯨꯀꯣ CATꯗꯒꯤ ꯁꯨꯃꯥꯏꯅ ꯀꯧꯔꯒ ꯁꯦꯝꯈꯤꯕꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯧꯗꯣꯡ ꯁꯨꯃꯥꯏꯅ ꯍꯧꯗꯣꯡ ꯆꯦꯛꯑꯣ ꯍꯥꯏꯔ ꯍꯧꯗꯣꯡ ꯆꯦꯛꯄꯗꯣ ꯅꯠꯇꯦꯕ CAT ꯍꯥꯏꯅ ꯏꯔꯒ ꯑꯗꯨꯒꯤ ꯋꯥꯔꯗꯇꯨꯒꯤ ꯏꯔꯛꯄꯅꯦꯕ ꯗ꯭ꯔꯣꯌꯤꯡꯁꯦ ꯑꯗꯨꯒꯤ ꯋꯥꯔꯗꯇꯨꯒꯤ ꯍꯧꯗꯣꯡ ꯌꯦꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯔꯛꯁꯤꯗꯤ ꯐꯪꯕꯤꯔꯦ ꯔꯥꯁꯤ ꯂꯩꯕꯅꯤꯅ ꯃꯥꯔꯛꯇꯤ ꯈꯔ ꯂꯤꯛꯅ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯅ ꯀꯩꯅꯣꯁꯤꯅ ꯄꯦꯔꯥꯁꯨꯠ ꯂꯩꯔꯦꯀꯣ ꯄꯦꯔꯥꯁꯨꯠꯁꯤꯗꯤ ꯃꯑꯣꯡ ꯇꯥꯏꯍꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯦꯛꯁ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯐꯖꯕꯤꯗꯨꯅꯤ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯂꯣꯛ ꯂꯩꯔꯦꯀꯣ ꯁꯦ ꯇꯂꯥ ꯆꯞꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯖꯨꯝꯒꯤꯀꯣ ꯂꯣꯛ ꯂꯩꯔꯦ ꯃꯌꯥꯝ ꯐꯖꯗꯦ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯀꯂꯔꯁꯤꯗꯤ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯍꯧꯖꯤꯛ ꯃꯊꯪꯗ ꯂꯩꯁꯤꯅ ꯄꯦꯔꯥꯁꯨꯠꯇꯨꯅꯤ ꯉꯁꯥꯏꯗ ꯁꯤꯁꯨ ꯎꯔꯝꯃꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯣꯛꯇꯣ ꯁꯤꯅ ꯀꯂꯔ ꯈꯔ ꯐꯖꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯊꯥꯔꯝꯃꯦ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝꯀꯣ ꯁꯤꯅꯤ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯌꯦꯡꯕ ꯉꯥꯛꯇꯅꯦ ꯑꯩ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯀꯂꯔꯒ ꯊꯥꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯃꯊꯪꯗ ꯂꯩꯔꯦ ꯈꯔ ꯊꯨꯖꯤꯜꯂꯁꯤꯕꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯣꯏꯃ ꯁꯤꯗ ꯈꯔ ꯃꯆꯨ ꯐꯖꯅ ꯊꯥꯕ ꯑꯃ ꯂꯩꯔꯝꯃꯦ 8 ꯃꯥꯔꯛ ꯐꯪꯉꯦꯀꯣ ꯉꯁꯥꯏꯒꯤ ꯄꯦꯔꯥꯁꯨꯠꯇꯣꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯂꯣꯛꯇꯣꯀꯣ ꯂꯣꯛꯇꯣ ꯈꯤꯇꯪ ꯄꯩꯕ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯃꯆꯨꯕꯨꯗꯤ ꯊꯥꯔꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅꯤ ꯀꯩꯅꯣ ꯔꯥꯁꯤ ꯐꯖꯅ ꯂꯩꯔꯤꯌꯦ ꯁꯤꯗꯤ ꯃꯌꯥꯝ ꯀꯩꯅꯣꯅꯤꯁꯦ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯍꯧꯗꯣꯡꯅꯤꯀꯣ ꯃꯌꯥꯝ ꯎꯔꯝꯈꯤꯔꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯕꯅꯤ ꯏꯟꯗꯤꯌꯥꯗꯁꯨꯀꯣ ꯁꯦ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯍꯧꯗꯣꯡꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯤꯕꯀꯣ ꯁꯤꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯁꯤ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁꯤ ꯀꯩꯅꯣ ꯁꯤꯗꯤ ꯗ꯭ꯔꯣꯌꯤꯡ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯗ꯭ꯔꯣꯌꯤꯡ ꯍꯥꯏꯔꯣ ꯃꯌꯥꯝ ꯁꯤꯅꯤ ꯌꯦꯡꯉꯣꯀꯣ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯩꯗꯤ ꯑꯪꯀ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯑꯁꯤꯃꯨꯛ ꯂꯩꯌꯦꯕ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯃꯊꯪ ꯁꯤ ꯊꯝꯈ꯭ꯔꯁꯤꯕꯀꯣ ꯃꯌꯥꯝ ꯁꯤ ꯊꯝꯈ꯭ꯔꯁꯤ ꯁꯤ ꯂꯥꯛꯁꯦꯕ ꯁꯤꯒꯤ ꯃꯌꯥꯝ ꯁꯤ ꯗ꯭ꯔꯣꯌꯤꯡ ꯕꯨꯛꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯟꯅ ꯁꯨꯃꯥꯏꯅ ꯀꯣꯚꯔ ꯑꯣꯏꯕꯁꯦ ꯑꯩ ꯈꯪꯉꯝꯃꯣꯏꯕ ꯁꯤ ꯈꯤꯇꯪ ꯐꯖꯅꯗꯤ ꯌꯦꯛꯐ꯭ꯔꯛꯀꯦꯅ ꯇꯧꯕꯅꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯥꯡꯗꯣꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯀꯩ ꯂꯩ ꯌꯦꯡꯁꯤꯕ ꯐꯖꯔꯦ ꯁꯤꯗꯤꯀꯣ ꯁꯤꯁꯨ ꯑꯩꯅ ꯌꯦꯛꯄꯗ ꯄꯦꯖꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤꯒ ꯑꯣꯏꯔꯝꯕꯅꯦꯕ ꯍꯥꯏꯗꯤ ꯁꯣꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯕꯅꯦꯕ ꯐꯖꯩꯌꯦꯅ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯤꯗꯤ ꯃꯥꯔꯛ 25 ꯐꯪꯉꯦ ꯁꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯊꯥꯀꯠꯂꯦ 10ꯗ 10 ꯐꯪꯉꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤꯃꯅꯤꯀꯣ ꯑꯍꯥꯟꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯂꯩꯔꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯁꯤꯅꯔꯤ ꯚꯤꯂꯦꯖ ꯁꯤꯅꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯅꯔꯤ ꯂꯩꯔꯦ ꯑꯗꯨ ꯀꯩꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤ ꯁꯤꯅꯔꯤꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯌꯦꯡꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯀꯣ ꯑꯗꯩꯗꯤ ꯃꯅꯤꯡꯗꯁꯨ ꯑꯃ ꯂꯩꯔꯝꯃꯦ ꯃꯃꯥꯡꯗꯅ ꯑꯃ ꯃꯅꯤꯡꯗꯅ ꯑꯃꯅꯤ ꯁꯦ ꯃꯅꯤꯡꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯤꯡꯒꯤꯁꯤꯅ ꯑꯃꯨꯛ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯌꯨꯝ ꯃꯔꯤꯃꯨꯛ ꯂꯩ ꯁꯤꯗꯤ ꯌꯨꯝ ꯃꯔꯤꯃꯨꯛ ꯂꯩꯔꯦ ꯁꯤꯅꯤꯀꯣ ꯂꯤꯡ ꯃꯥꯡ ꯇꯧꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤ ꯂꯩꯁꯤꯅ ꯀꯩꯅꯣ ꯍꯦꯟꯄꯝꯅꯤꯀꯣ ꯁꯤꯁꯨ 10ꯗ 10 ꯐꯪꯉꯦ ꯍꯦꯟꯄꯝꯁꯦ ꯃꯆꯨꯁꯤꯅ ꯀꯩꯅꯣ ꯒ꯭ꯔꯤꯟꯁꯨ ꯅꯠꯇꯦ ꯗꯤꯞ ꯒ꯭ꯔꯤꯟꯅꯤꯀꯣ ꯃꯥꯏ ꯃꯆꯨꯁꯦ ꯁꯤ ꯗꯤꯞ ꯒ꯭ꯔꯤꯟ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯦꯛꯁꯇ ꯁꯤꯅ ꯀꯩꯅꯣꯅꯤꯅꯦ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯁꯤꯅ ꯍꯦꯟ ꯔꯥꯏꯇꯤꯡꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ ꯁꯤ ꯃꯇꯝꯗ ꯁꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯏꯕꯁꯦꯀꯣ ꯌꯥꯝ ꯐꯖꯅ ꯏꯕꯗꯣ ꯁꯤꯈꯩꯅꯦꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯕ ꯇꯝꯗꯣꯏꯁꯦꯀꯣ ꯁꯤꯈꯩꯗꯤ ꯑꯌꯥꯝꯕꯅꯦꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯌꯦꯡꯉꯣꯅꯦ ꯐꯖꯕꯗꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯆꯞꯇꯤ ꯃꯥꯟꯅꯕꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯅꯦꯛꯁ ꯌꯦꯡꯁꯤ ꯁꯤ ꯀꯂꯔꯗꯤ ꯈꯤꯇꯪ ꯐꯥꯏꯕ ꯃꯥꯜꯂꯦ
ꯀꯂꯔ ꯍꯩꯅꯧꯅꯤꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯦꯛ ꯁꯦꯡꯅꯀꯣ ꯁꯤ ꯂꯩꯔꯦ ꯃꯦꯡꯒꯣ ꯀꯣ ꯎꯅꯥꯒ ꯇꯧꯔꯒ 6 ꯐꯪꯉꯦ 25ꯗ 16 ꯐꯪꯉꯦ ꯁꯤ ꯈꯔ ꯂꯩ ꯑꯣꯖꯥꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯏ ꯑꯗꯩꯗꯤ ꯁꯤ ꯂꯩꯔꯦ 6 ꯐꯪꯉꯦ ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯅꯣꯁꯦ ꯕꯦꯛꯇ ꯀꯩꯅꯣ ꯂꯩꯕꯁꯤꯅ ꯑꯁꯣꯝꯗ ꯍꯦꯟ ꯔꯥꯏꯇꯤꯡ ꯏꯕꯁꯤꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯋꯥꯇꯔꯃꯤꯂꯣꯟꯅꯤꯀꯣ ꯋꯥꯇꯔꯃꯤꯂꯣꯟ ꯂꯩꯔꯦ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ ꯀꯂꯔ ꯁꯨꯡꯊꯥ ꯊꯥꯔꯝꯗ꯭ꯔꯦꯀꯣ ꯁꯤ ꯀꯂꯔꯁꯦ ꯐꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦꯟ ꯔꯥꯏꯇꯤꯡ ꯂꯩꯔꯦ ꯏꯟꯗꯤꯌꯥ ꯏꯁ ꯗ ꯂꯥꯔꯖꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯏꯟ ꯗ ꯋꯥꯔꯜ ꯁꯤ ꯂꯩꯔꯦ ꯁꯤ 5ꯈꯛ ꯏꯕ ꯁꯤꯗꯤ 5 ꯃꯥꯔꯛ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯜꯇꯤ ꯁ꯭ꯇꯣꯔ ꯕꯤꯜꯗꯤꯡ ꯍꯥꯏꯖꯤꯜꯂꯦ ꯁꯤꯁꯨ ꯇꯦꯁ ꯉꯥꯛꯇꯅꯤꯀꯣ ꯁꯤꯅ ꯁꯤ ꯕꯤꯜꯗꯣ ꯍꯩ ꯕꯤꯜꯗꯤꯡ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣꯒ ꯍꯧꯋꯤ ꯁꯤ ꯌꯨꯕꯤ ꯄꯥꯝꯕꯤꯔ ꯀꯩꯅꯣ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯦ ꯕꯤꯜꯗꯤꯡ ꯂꯩꯔꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯕꯤꯜꯗꯤꯡꯅꯤꯀꯣ ꯂꯩꯅꯤꯡꯗ꯭ꯔꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗ ꯑꯁ ꯐꯖꯔꯦ ꯁꯤꯗꯤ ꯚꯤꯖꯤꯇꯦꯕꯜꯁ ꯁꯤꯗꯤ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯀꯣ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯍꯥꯏꯗꯤ ꯂꯩ ꯊꯥꯅꯕꯒꯤꯀꯣ ꯂꯩꯒꯤꯀꯣ ꯑꯗꯩꯗꯤ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ나 8 ꯃꯥꯔꯛ ꯐꯪꯕ 8 ꯃꯥꯔꯛ ꯐꯪꯕ ꯃꯌꯥꯝ ꯃꯊꯪꯗ ꯌꯥꯝ ꯈꯔ ꯊꯨꯖꯜꯂꯒꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡ ꯇꯥꯔꯦ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯃꯤꯡꯗꯣ ꯐꯨꯜ ꯀꯣꯕꯤ ꯍꯥꯏꯕ꯭ꯔꯥ ꯐꯨꯜ ꯀꯣꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯣꯏꯕꯅꯦ ꯐꯨꯜ ꯀꯣꯕꯤꯔ ꯀꯦꯕꯦꯖ ꯂꯝꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯤ ꯑꯣꯅꯤꯌꯟ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯍꯦꯟ ꯔꯥꯏꯇꯤꯡ ꯂꯩꯔꯦꯀꯣ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯇꯩ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡꯒꯤꯁꯦ ꯈꯔ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯗ꯭ꯔꯣꯌꯤꯡꯒꯤꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯒꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯒꯤ ꯍꯌꯥꯕꯨꯁꯥꯒꯤꯁꯦ ꯂꯥꯁꯇ ꯌꯦꯡꯍꯜꯂꯛꯀꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏꯒꯦꯕ ꯚꯤꯗꯤꯑꯣꯁꯦꯀꯣ ꯁꯥꯡꯕꯗꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯁꯅꯤ ꯁꯤꯅꯀꯣ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯒꯦꯀꯣ ꯇꯦꯡ ꯇꯦꯡ ꯍꯌꯥꯕꯨꯁꯥ ꯀꯥꯏꯅ ꯏ ꯂꯩꯔꯦ ꯃꯊꯛꯇꯀꯣ ꯍꯌꯥꯕꯨꯁꯥ ꯀꯥꯏꯅ ꯏ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯄꯦꯄꯔꯁꯦ ꯁꯤ ꯏꯒꯅꯣꯔꯕꯨꯗꯤ ꯇꯧꯕꯤꯔꯣ ꯄꯦꯄꯔꯁꯦ ꯈꯔ ꯔꯐ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯥꯏꯅꯗꯒꯤ ꯊꯝꯃꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯨꯏꯔꯦꯗꯅꯀꯣ ꯆꯍꯤ 3 4 ꯁꯨꯝꯕ 7 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯅꯦ ꯄꯦꯄꯔꯁꯦꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣꯅꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯍꯩꯕ ꯍꯩꯇꯕ ꯗ꯭ꯔꯣꯌꯤꯡ ꯄꯥꯝꯕꯒꯤ ꯆꯥꯡꯁꯦꯀꯣ ꯑꯩꯗꯤ ꯗ꯭ꯔꯣꯌꯤꯡ ꯄꯥꯝꯕꯒꯤ ꯆꯥꯡꯁꯦ ꯑꯩꯗꯤ ꯒꯦꯝꯒꯤ ꯍꯦꯔꯣ ꯐꯥꯎ ꯌꯦꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯃꯅꯤꯡꯗꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯤꯒ ꯒꯦꯝ ꯁꯥꯟꯅꯕꯅꯤꯅ ꯃꯇꯝꯗꯨꯒ ꯑꯩꯅ ꯃꯈꯥꯗ ꯏꯕꯗꯣ ꯍꯦꯔꯣꯁꯤ ꯌꯦꯛꯄ ꯂꯣꯏꯔꯒ ꯃꯈꯥꯗ ꯑꯩꯅ 10 ꯁꯤꯚꯦꯖ ꯑꯗꯩ ꯕꯦꯛ ꯀꯥꯏꯅꯦꯁꯟꯅ ꯇꯧꯏ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯨꯁꯥꯀꯣ ꯃꯌꯥꯝ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯤ ꯃꯥꯟꯗꯦꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯁꯤ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯅ ꯑꯁꯤꯈꯛꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯁꯤꯈꯛꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯅꯤꯡꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯐꯖꯩ ꯐꯖꯗꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯍꯌꯥꯕꯨꯁꯥ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯒꯤ ꯍꯦꯔꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤ ꯁꯥꯡꯗꯤ ꯁꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯈꯔꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯍꯜꯂꯛꯄꯗꯣꯀꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯄꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯤꯁꯨ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯁꯦꯝꯃꯤꯅꯦꯕ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯃꯥꯡꯊꯣꯛꯈ꯭ꯔꯗꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯅ ꯂꯩꯍꯧꯔꯦꯅꯀꯣ ꯑꯗꯣ ꯑꯣꯏꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯅ ꯍꯥꯏꯗꯤ ꯄꯥꯝꯅꯔꯛꯄ ꯍꯥꯏꯗꯤ ꯄꯥꯝꯕ ꯍꯥꯏꯗꯤ ꯂꯩꯅ ꯃꯌꯥꯝ ꯂꯝꯍꯦꯟꯕ ꯈꯠꯅ ꯆꯩꯅꯕ ꯑꯣꯖꯥꯗ ꯀꯩꯅꯣ ꯇꯧꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝ ꯂꯣꯏ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗ ꯁꯣꯏꯒꯤ ꯂꯥꯟꯒꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯂꯩꯕ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯕꯥꯏ ꯕꯕꯥꯏ ꯒꯦꯝ ꯁꯥꯟꯅ ꯂꯣꯏꯔꯦ